Bima nang la edana Nandum za khoi na khuraton khoi di ana ayek yaude dana yaude ima som da su thabak naga jin bane nang na lakninge ga haibadu da aina lakna ba paw sen khibane nangbo ha naga iman manade na sadu bu nungai tabaro kaise tawde da ima lambi sangna lakpadu da waduna tawbani Icham chamjabi khungang chanura thoibina sana haldang hata leita phone tawjarabasu phone switch off ta laikhibana arembada taki thoibina SMS kaya thaduna hotnajarabasu punama arembada taki adubu nongmadi ikhang khangawdana sana halna phone tawrakhi Hello Thoibia, I yum the Tele. Phone toboko dingi switch off Tele. I can't wait khangbra. Ash, yada torini. Chanari ngay dina phone se adum opne. Tholok baga tori isidi. Amte am thuna unase. Unababu ay noirum the Tore. Noi gido direct cry dano. Akhoi yumla. Wangu thong leibida adugi nakanda. Yam nak na bulay rene dudia. Thoro adudi ay thojile. Akhoi magaloi khangawre. Ai ngasi halaroi ko. Hoine, yare ne chalasini. Ay na phana buloi shinge kay. Che, hotel dana sa glass mom tang thogis. Ai imanabi singda halaroi haramamni ko. Samai chum leibase ai ngamaro. Ngasimak yumda chatladam. Chaladam ni kedorga. Ay ne hena pushini ni. Nangna sakse nonga to hudabdane laingamde aduna nene laise Adunaro matam sang sang lotlido. Government ki chaben oirubna chatta yada salini hek lakpagana nakta laisidi Ya male awoibne aidi nonda sathi ngawrobne Nahal ayam hainadre amukta sunatana thengkhang ani rak sujalakle ayumda halaroi ai buyam thajadabro ai nangbu soidan ki lawradam ado hojikti matang khitang jadre ai koi tournament to hantak thashi ta tare adum tang yoromaga ibani luhungna toras nangde admain haramaga sungan halakte ngasidi noida pudaya aroi nang ai buyam thajadramane aina sukoina shanara ibashe Tournament maya sida nang ai sele haina taradi ekhoi sarduna kari haina lokhene nang na masi matang dingak piu sele haiba dudangdi to anbiramu aina hari bashe nang kemta loksan bangam dramane chele haina thokpuduni ne luri bashe aina wasatuna hari basini aina nangbu soidana lorani kande se silo lao sana halna thoibibu moithem tawduna magi nungsi langda thuhalaba matung nupi oibigi ikai khumnababu hanjin hanjin mangan biki thawdo dugi matungda matam sangna thoibi sana halgi mawa ma pawta rakhidi adubu nongmadi ikhang khangawdana Hello हेलो कौन है Sanahal चाहिए कौन है शनान ये शनान का फोन नहीं है यह शनान नाम का कोई नहीं है तू कहाँ से बोल रहे हो मालूम नहीं स्विच ऑफ लेग्रे
matam sangna sanahal gi mawa ma pau taraktrabada thoibi leitafam khangdabadagi imphal da leibam mamanabi singi manakta laktuna sanahal gi maramda hanglakhi Thoibi nongmata koirakte yam nungai khar male kadai chatluino adui nateda thaba ama chalubane ngai khone thoibi ayu pawm taine nuita snan do adudo nupi nga luhong dore na taine kainom tahange ba kari tasna loigi yum sibu somda changa leibani amta sangmina biyagadra yani yani changje som changmiro sigi jine tasna loigi yumdo changusila Tasnahan, yum jibu mi leita bro. Tasnahan leita bro. Nang di sida kadore ba? Tasnahan du dia mu thogi ge. Hoi chalo. Nang di kidolai ba? kedawlai no di kaino nupi amana ikai ki wa ma thadoktuna mafam sila ibise nasana khangjau Cho. Nang wari do swai wachinga no taning de. wathingang manate wa phajana ngang nase asukoi ba matam se nangna loli se karigino Adui wa do matam yam hen khre. Nang gai ga se thak yam khenai. Aina thabak tawi nang na thabak tawde. Nang a khungam dagi ni. Ai gi nupi wena lokshan badana nang matik chade. Chalo. aigi jalaram dai dadi madu khalaudro nangi nupi oina loksani haidai matam du kari mata khalaudro Asuk chaw khala matam sida adugum do yam serious oin lodi karigino. kari gi serious oina laudani nupi gi jetpu kari sulaitana khanba Housing matam dana shelbu paadi kai sulaiti. Nang dilaya dana na mioi kaya kaya ni aina ijat lokhiba. Kai sulaita ba nang na ai on muk paga sara dana. Cho. mukpa nate nangna haibai matungina ai lapane Ibema ngai kho nanga loina khibado kanam tana khangba nate nangna ne ya lauradi ne mi loina khangdore Hey, nang na ya lora dina mi ga loi khang khrani. Ai gi je chu yeng daba nang kumba third class. ai budi third class ne first class nangna tawriba thabak khudimak third class ki thabak ngaktane kariguma nangi na san pido iramadi kari oigani Hey, tumelew. Ai gi janu pi ga nang ga ne thak yam khenai. Kai shu leita ba nang na chakat ka ngang ko sara dana. Hey. nangna hat ke swal ai de suktat chalo nangi na kutta sibadune ai na pamisi Ibema nang sauranu Ichana ne saubadagi nangonda kitang ngangkhre nangu mi jalaina khanbi nupi sine imane ima oine loksinning libase Tema thoibi do tasna lo da khanna ba kaino marang tawdang le hawe. Adui tema amtang chalag yeng biruso. Kainone haisibo Thoibidi mayumda lekhibani Adui tema ai thogi ge. Imana ne nang se sauna luhongdaurimne ne ado ngasigidi hallo imana silaga ne sanahando saudana ba themamage Thoibiya nangdi sida kaidoramiba kaishu tawde dai bema akoi chanu paga ne thoibi ga khangna mane ado chela sena laiba ado makhongna thongna lakpa se lekai mamangda phajadiba inauna ne them nauduna bubi ko ayeng akoi ne haidokpa chacharagi idomsa ai salore yumsida dum lehoragi Ibema nama ibu thajo nang sune yum sigi mau oidorabani na
nama aina ne kullo naraga hajawursu hajarage ꯆꯦ ꯊꯣꯏꯕꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯤꯅꯁꯨ ꯌꯥꯝ ꯐꯖꯅ ꯍꯥꯏꯁꯤꯕꯨ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯗꯣꯝꯆꯥ ꯑꯩ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ Ibema nakhoi angang amata natre adugisu mathakta aikhoigisu ijat haibado khajiktang yengbiyu Ibema nangna ne them noduna khara pubikhro aikhoi hayeng hekta haidokpa chacharage ꯂꯥꯛꯑꯣ ꯏꯟꯗꯣꯝꯆꯥꯁꯨ ꯇꯥꯔꯤꯁꯤꯗꯤ ꯃꯈꯣꯏꯅ ꯍꯌꯦꯡ ꯍꯥꯏꯗꯣꯛꯄ ꯆꯠꯆꯔꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯏꯆꯦ ꯍꯌꯦꯡꯗꯣ ꯏꯆꯦ ꯍꯣꯏꯅ ꯐꯅꯕ ꯈꯔ ꯁꯤꯟꯕꯤꯔꯣꯀꯣ hoi hoi ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ 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 ꯏꯃꯤ ꯍꯥ ꯂꯥꯛꯇꯦ ꯍꯥꯏꯕ 이돔사 hꯧꯖꯤꯛ ꯐꯥꯎꯕ 이마나 하이도ꯄ ꯂꯥꯛꯇꯦ ꯍꯥꯏ ꯀꯔꯤꯑꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯌꯨꯛꯇ ꯇꯧꯒꯗꯕ ꯊꯕꯛꯇꯨꯕꯨ ꯍꯧꯖꯤꯛ ꯄꯨꯡ 1 ꯇꯥꯔ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ ꯀꯩꯅꯣꯅꯦ ꯃꯣꯏ ꯇꯧ ꯁꯥꯏꯗꯨꯕ Be aimau nakhoina ne wakhandu lana khalamani ne ne wamta hage laini yumda su ne marang tawbadu da ne haidokpa chatpadu su nang howdre mi bema ꯑꯥꯗꯒꯤ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯂꯧꯅꯕꯅꯤ ꯏꯆꯦ ꯏꯆꯦ ꯍꯣꯏꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯇꯦ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯆꯦ ꯍꯣꯏꯗ ꯂꯥꯛꯀꯦ ꯇꯧꯖꯔꯝꯃꯤꯅꯤ ꯏꯆꯦ akhoi bungodo ngarang saunabadagi thokibadagi hanjilaktre aduna ne hayengdi numisu phatte ningthogaba numitta soidana chacharage saunu koi bema chalagi ko ꯅꯪꯒ ꯑꯩꯒꯁꯦ ꯊꯥꯛ ꯌꯥꯝ ꯈꯦꯠꯅꯩ ꯑꯩꯅ ꯊꯕꯛ ꯇꯧꯏ ꯅꯪꯅ ꯊꯕꯛ ꯇꯧꯗꯦ ꯅꯪ ꯈꯨꯡꯒꯪꯗꯒꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯟꯕꯗꯅꯦ ꯅꯪ ꯃꯇꯤꯛ ꯆꯥꯗꯦ ꯊꯣꯏꯕꯤ ꯁꯦ ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯏꯅꯦ ngasi gi oinadi chaina kholbu mieng tabiri basingbu amuka hanna khurumjabaga loinana kainana baya thangni jai